ꯑꯩꯒꯤ ꯃꯤꯡ ꯊꯤꯌꯥꯝ ꯕ꯭ꯔꯣꯖꯦꯟꯗ꯭ꯔ ꯁꯤꯡ ꯑꯩ ꯈꯨꯖꯃꯥꯟ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯖꯃꯥꯟꯗꯒꯤꯅꯤ ꯅꯍꯥꯔꯨ ꯃꯈꯥꯄ ꯑꯗꯩꯗ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯣꯡꯃꯥꯏ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯦ ꯍꯨꯝꯅꯤ ꯁꯨꯕꯗꯒꯤ ꯑꯩꯁꯦ ꯈꯪꯗꯗꯅ ꯂꯩꯕꯗꯒꯤ ꯉꯁꯤꯁꯦ ꯑꯩꯅ ꯅꯍꯥꯔꯨꯞ ꯃꯈꯥꯄꯥꯠ ꯅꯍꯥꯔꯨꯞ ꯃꯈꯥꯄꯥꯠꯇ ꯂꯩꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥ ꯁꯥꯏꯈꯣꯝ ꯃꯦꯒ ꯊꯦꯡꯅꯖꯗꯅ ꯉꯁꯤꯁꯦ ꯑꯩ ꯌꯦꯡꯖꯔꯦ ꯌꯦꯡꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯝꯗꯣ ꯈ꯭ꯋꯥꯡ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯅꯥꯏꯌꯦꯗꯤ ꯈꯪꯗꯕ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯒꯥꯔꯤ ꯌꯥꯗꯕꯗꯧꯅ ꯑꯗꯨꯝ ꯊꯧꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤꯁꯤ ꯒꯥꯔꯤ ꯕꯣꯗꯤꯗꯧꯅ ꯇꯧ ꯂꯩꯕꯁꯤ ꯉꯩꯁꯦ ꯐꯨꯜ ꯃꯦꯁꯦꯖ ꯇꯧꯈꯤꯕꯗꯒꯤ ꯑꯩ ꯉꯛꯇ ꯅꯨꯡꯉꯥꯏꯔꯝꯗꯕ ꯄꯥꯝꯕꯣꯝꯗ ꯅꯨꯡꯉꯥꯏꯔꯝꯗꯕ ꯂꯣꯏꯅꯅ ꯈ꯭ꯋꯥꯡꯗ ꯅꯥꯔꯝꯕꯗꯨ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥꯁꯤꯅ ꯇꯧꯈꯤꯕꯗꯒꯤ ꯑꯩ ꯈ꯭ꯋꯥꯡꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯐꯔꯦ ꯖꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯝꯗꯕ ꯈꯨꯗꯥꯡꯁꯤꯗ ꯅꯥꯕ ꯑꯗꯩꯁꯤꯗ ꯅꯥꯕ ꯃꯗꯨꯃꯛꯅ ꯅꯥꯏꯌꯦꯅ ꯑꯅꯥꯕ ꯑꯣꯏꯅ ꯀꯨꯜ ꯂꯩꯕꯗꯤ ꯌꯥꯗꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯕꯣꯗꯤ ꯌꯥꯗꯕ ꯒꯥꯔꯤ ꯏꯟꯖꯤꯟꯗꯤ ꯌꯥꯔꯒ ꯊꯧꯕꯗ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯊꯧ ꯂꯩꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯩꯒꯤ ꯑꯣꯖꯥꯁꯤ ꯊꯦꯡꯅꯗꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯩ ꯌꯦꯡꯕꯤꯕꯗꯒꯤ ꯑꯩ ꯌꯥꯝ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯛꯊꯠꯅ ꯑꯗꯨ ꯀꯀꯥꯁꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯂꯥꯛꯄꯅꯦ ꯃꯥꯁꯤ ꯈꯨꯖꯨꯃꯥꯟ ꯍꯥꯏꯗꯅꯤ ꯈꯨꯖꯨꯃꯥꯟꯗꯒꯤ ꯃꯤꯡ ꯀꯔꯤ ꯕꯣꯖꯦꯟꯗ꯭ꯔ ꯀꯧꯕ ꯑꯗꯨ ꯀꯀꯥꯁꯤ ꯂꯝꯁꯨ ꯂꯥꯞꯅ ꯂꯥꯛꯄꯅꯤꯅꯀꯣ ꯅꯂꯟꯗꯥꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯁꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯄꯥꯏꯕꯗ ꯌꯥꯝ ꯂꯨꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯗꯣ ꯀꯀꯥ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯐꯍꯜꯂꯒꯦ ꯑꯗꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯐꯥꯎꯗꯤ ꯁꯤꯗ ꯃꯔꯤ ꯃꯇꯥꯁꯤꯗ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯀꯀꯥꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯗꯣ ꯄꯨꯔꯥ ꯇꯨꯡꯗ ꯍꯧꯔꯛꯇꯅꯕ ꯈꯣꯠꯂꯛꯇꯅꯕ ꯑꯩ ꯐꯖꯅ ꯇꯧꯕꯤꯔꯒꯦ ꯑꯩ ꯁꯥꯖꯦꯜ ꯑꯃ ꯇꯧꯔꯒꯦꯅ ꯑꯩꯅ ꯍꯥꯏꯕ ꯑꯗꯣ ꯀꯀꯥꯁꯤ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯤꯅꯤꯠ 10ꯗ ꯂꯥꯛꯄꯅꯤ ꯃꯥꯁꯤ ꯂꯥꯛꯄꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯈ꯭ꯋꯥꯡꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯃꯥꯁꯤ ꯃꯥꯏ ꯄꯥꯛꯑꯦ ꯀꯀꯥ ꯑꯗꯨ ꯐꯕꯒꯀꯣ ꯑꯗꯨ ꯀꯀꯥꯁꯨ ꯅꯥꯁꯨ ꯅꯥꯗ꯭ꯔꯦ ꯑꯗꯣ ꯅꯅꯥꯎꯄꯥꯅꯀꯣ ꯃꯌꯥꯝ ꯁꯦꯕꯥꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯣꯏꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕꯀꯣ ꯑꯗꯣ ꯀꯀꯥꯒꯤ ꯈꯣꯡ ꯁꯣꯛꯂꯒ ꯑꯩꯅ ꯈꯣꯡ ꯈꯨꯠꯅ ꯁꯣꯛꯈꯤꯕꯗꯣ ꯑꯝꯇ ꯅꯥꯟꯊꯕꯤꯔꯝꯃꯨ ꯃꯤꯉꯣꯟꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯕꯤꯌꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯐꯕꯗ ꯑꯣꯏꯕꯤꯗꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨ ꯀꯀꯥ ꯀꯤꯂꯔꯗ ꯊꯤꯟꯅꯗꯦ ꯑꯩ ꯁꯤꯝꯕꯣꯅꯤꯁꯦ ꯌꯥꯔꯦ